Ahanmꯛꯇꯗ mayam punamakpu East Manipur YouTube channel na taramna okchari. Manipur da khundariba tongan-tonganba furupsing punsinnaba amadi lamdam asigi apunbagi saktam ngaknaba honaramba mitaisingna ngasi wakhal piksillakliba asi India Leingak ke chawrba kujil thourang yauri kukisingna mitaida landargliba asi makhoigi koknate Mapan amadi Indian Army gi matengdagi landarkibani haina social activist Meghan Sanayaima na fianda phongdokra wafam asi marfuga manga suba nupilan numit ka mari leinana nupilan complex ta laikidrabi imasingbu ikai kumnaba utbagi thauramda pangmisingda phongdokibani mahakna makha taraduna hai haukiba lamdam asigi puwari kayaga haktenana sagonarakraba Manipuri imasing maruoina Metei imasing asi laimarel sidabigi chawda nogdani puwari da haktenana saruk yarakraba imasingna matamdugi salanda nupasingna chatkiba matamda yum ngaktuna leirakibani Lising amaga chanipan maudraga mathoida British na land ngamduna Manipur paisenba matamda political agent ki office lising amaga chamapan sumna marida mai chakibadagi nupasingna chingdagi u yalaga office sagadabani haiba ihauda ahanba nupilan thokibani madugi matung ing lising amaga chamapan kuntraga mapanda lamdam asigi ningthau amadi British Leingaka lautunaraga kusemgi land thoanaba matam maduda machasingi mapurobagi khanjariba imasingna Honorable Leitana British Kalan Tengnak Madugi Matung Lamdam Sigi Nupasingna Paktaknana Yu Thakduna Kunai Asida Irang Tholak Pamatamda Madubu Kanjanaba Nisaban Haina Thorakiba Imasing Nangasidi Mairapaibi Haina on Kra Matamdudagi Ahumsuba Nupilan Hokravani Nasisu Ahumsuba Nupilan Loidri Loigadaba Watli Lamdam Sigi Puarida Singnarakliba Kudimak Soktaba Naidana Apunbagi Oiba Lingzelna Tengnabinasi Haiba Wafam Tamladuna Lanasi loikiroi haiba wafam hek aurpadagi haiduna lakrabani Lanasi kukisingna atamnana makhoigi koktagi khallaga tawbanate foreigner kukising amadi Indian Army gi matengdagi tawbani maruoina mitaisingbu namthanaba kujil thourangni hairaduna kondaminariba yelomi singna schedule tribe amadi schedule caste ki kudong saba lawduna IPS IAS na chingba post kayagi kudong saba phanglabasu general category da leiriba mitaisingi charon suron singna Mirak tenba ngamlaroidra haibagi akiba ama lakibani masina maram oiraga SC ST tanbagi wahauga mari leinana India Leingak amadi Mapandagi sangsilakiba kukisingna atamnana lan horkibani Manipurgi apunbagi saktam sagatnaba furuk kudimak nungsi chanana leminanaba foundation semlakiba punamak tugainaba honarakpadagi ngasidi mitaina wakhal piksillakpani haina phongdoki mahangna makhatana hai political party singna magi political objective adu Pangnaba honabada nupi kunai kaktanatana ikogi kunai asi machet tana thugarakli democracy asi Manipur dadi unity thugaiba system ama oire aikoida hojik mathau tariba asi apunbagi pangal thauna lingjel adu semgatpani system asinani ngasi punnaba kayarak lauraklabasu punba ngamdribasi system asina kunai asi sasilakli aikoi kadai da soikre haibasi punna kanthaminaduna semdokminaba mathau tai masi luchingba amana laurga hekta yaroi Punsinduna wakhal chungsin minaba mathau tai haiki